ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯊꯋꯥꯟꯖꯥꯎꯅ ꯂꯩꯄꯥꯛ ꯉꯥꯛꯇꯨꯅ ꯄꯥꯜꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯅꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯝꯃꯤ. ꯅꯤꯡꯊꯧ ꯊꯋꯥꯟꯖꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯋꯥ ꯍꯥꯏꯒꯦ, ꯁꯤꯗ ꯂꯥꯎꯅꯦ." "ꯇꯥꯖꯩꯌꯦ ꯇꯥꯖꯩꯌꯦ, ꯀꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ, ꯍꯥꯏꯕꯤꯔꯣ." "ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯁꯤꯅ ꯈꯔ ꯐꯔꯤꯉꯩ ꯑꯁꯤꯗ ꯂꯝ ꯇꯨ ꯈꯔ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯅ ꯅꯤꯡꯂꯤ ꯍꯟꯗꯛꯇꯤ. ꯃꯁꯤꯒꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ." "ꯆꯠꯄꯤꯌꯣ. ꯍꯌꯦꯡ ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯨꯅ ꯁꯣꯜꯂꯕ ꯃꯇꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦ. ꯅꯄꯥꯡꯒꯜ ꯐꯔꯤꯉꯩ ꯀꯥꯟꯗꯨꯗ ꯆꯠꯄꯤꯍꯧꯔꯣ." ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯏꯇꯥꯎ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯦꯗ ꯄꯥꯎ ꯑꯗꯨ ꯏꯗꯨꯅ ꯊꯥꯔꯛꯈꯤꯕꯅꯤ. "ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄꯤꯌꯨ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝꯁꯤꯡꯕꯨ ꯌꯦꯡꯕꯤꯌꯨ" ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ. ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯆꯥꯅꯅ ꯑꯩꯅꯁꯨ ꯆꯠꯅꯤꯡꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯅꯤꯡꯂꯤꯕꯅꯤ." "ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ. ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯂꯩꯄꯥꯛ ꯑꯅꯤ ꯑꯁꯦ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯛꯏ. ꯑꯁꯨꯛ ꯐꯖꯕ ꯃꯁꯛ ꯑꯁꯤꯕꯨ ꯁꯦꯝꯒꯠꯄꯗꯤ ꯌꯥꯝꯅ ꯐꯩꯅ. ꯅꯪꯅꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯨꯗꯨꯅ ꯃꯈꯣꯏꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯨꯆꯣ. ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯐꯖꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯁꯤ. ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯛꯄ ꯌꯥꯏꯌꯦ." "ꯍꯣꯏꯅꯦ, ꯅꯪꯅꯁꯨ ꯌꯥꯔꯦ. ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯑꯁꯦ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯀꯨꯏꯔꯦꯗ ꯅꯪ ꯑꯩꯅ ꯄꯨꯟꯅ ꯂꯝ ꯀꯣꯏꯕ ꯆꯠꯃꯤꯟꯅꯈꯤꯗꯕ. ꯅꯪꯕꯨ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯗꯕꯔꯥ?" "ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯦ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯃꯨꯛ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯀꯥꯏꯅ? ꯃꯗꯣ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯗ. ꯑꯩ ꯑꯁꯨꯃꯛ ꯂꯩꯖꯍꯧꯒꯦ. ꯅꯪ ꯑꯗꯨꯃꯛ ꯆꯠꯄꯤꯔꯨꯆꯣ. ꯅꯨꯄꯤ ꯑꯩ ꯌꯥꯎꯔꯒ ꯈꯨꯔꯧ ꯄꯥꯎꯂꯧꯅꯅꯕꯅꯤ. ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯆꯍꯤꯅ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯔꯤꯉꯩꯗ ꯆꯠꯄ ꯌꯥꯕ ꯆꯠꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯃꯨꯛ ꯂꯩꯊꯍꯧꯅꯤꯡꯂꯤꯕꯅꯣꯅꯦ? ꯑꯩꯒꯤ ꯏꯇꯥꯎ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ. ꯆꯠꯇꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ." ꯃꯍꯥꯔꯥꯅꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯈꯨꯝꯃꯤ, "ꯍꯣꯏꯅꯦ, ꯑꯩꯁꯨ ꯌꯥꯎꯅ ꯂꯝ ꯀꯣꯏꯕꯗꯨꯗ ꯆꯠꯂꯦꯅ ꯈꯜꯂꯨ. ꯂꯝ ꯀꯣꯏꯕ ꯍꯥꯏꯕ ꯑꯁꯤꯃꯛꯇꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯗꯨꯃꯛ ꯆꯪꯒꯗꯧꯔꯤꯕꯅꯤ. ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯝꯂꯝꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯠꯂꯨꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯕꯒꯦ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ." "ꯏꯆꯥꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯁꯦ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅꯦ. ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯈꯔ ꯈꯔ ꯇꯧꯍꯟꯕ ꯍꯧꯔꯒꯗꯕꯅꯤ. ꯍꯌꯦꯡ ꯑꯩꯅ ꯁꯣꯟꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥꯅ ꯃꯄꯥ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯗꯨꯅ ꯂꯩꯄꯥꯛ ꯑꯁꯦ ꯉꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ." "ꯆꯨꯝꯃꯦ. ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯎꯔꯦ, ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯦ. ꯂꯩꯄꯥꯛ ꯉꯥꯛꯄꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤꯕ, ꯈꯪꯍꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ. ꯋꯥꯐꯝ ꯑꯁꯦ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯈꯤꯁꯤ. ꯃꯍꯥꯛꯀꯤ ꯋꯥ ꯑꯃꯁꯨ ꯈꯪꯗꯣꯛꯈꯤꯁꯤ." ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯡꯂꯣꯝꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ. ꯃꯈꯨꯠꯇ ꯍꯩ ꯔꯥ ꯌꯥꯎꯕ ꯀꯣꯟ ꯑꯃꯁꯨ ꯄꯥꯏꯔꯤ. ꯃꯍꯥꯛꯅ ꯍꯥꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ." ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯤꯛꯂꯥꯏ ꯀꯧꯔꯝꯃꯤ. ꯂꯤꯛꯂꯥꯏ ꯑꯁꯤ ꯂꯩꯁꯥꯕꯤꯅꯤ. ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯅꯤ. ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯅꯤ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ, "ꯆꯪꯉꯛꯎ ꯆꯪꯉꯛꯎ, ꯍꯩ ꯄꯨꯔꯛꯂꯤꯕ꯭ꯔꯣ? ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." ꯂꯤꯛꯂꯥꯏꯅ ꯍꯩ ꯑꯗꯨꯕꯨ ꯊꯝꯂꯗꯨꯅ ꯃꯄꯥꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯍꯩ ꯑꯗꯨꯕꯨ ꯆꯥꯔꯤ. "ꯑꯩꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯏꯔꯕ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ. ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯐꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯣ. ꯃꯈꯣꯏꯁꯨ ꯊꯕꯛ ꯑꯁꯤ ꯁꯨꯗꯨꯅ ꯁꯦꯜ ꯈꯔ ꯈꯔ ꯇꯥꯟꯁꯤꯟꯗꯨꯅ ꯍꯤꯡꯖꯔꯤꯕꯅꯤ. ꯃꯈꯣꯏꯕꯨ ꯀꯔꯝꯅꯗꯤ ꯂꯦꯝꯅ ꯊꯥꯛꯄꯤꯔꯨꯒꯅꯤ? ꯀꯥꯟꯅꯗꯦ.
ꯏꯆꯥꯅꯨꯄꯥꯕꯨ ꯍꯧꯖꯤꯛ ꯀꯧꯔꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯁꯨ ꯌꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯥꯒ ꯈꯟꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯃꯗꯤ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯍꯧꯕ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯌꯥꯔꯕ꯭ꯔꯣ? ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯌꯥꯗ꯭ꯔꯒꯕꯨꯗꯤ ꯅꯃꯥ ꯑꯩ ꯆꯠꯂꯣꯏꯗꯧꯔꯤꯕꯅꯤ, ꯅꯄꯥ ꯃꯊꯟꯇ ꯊꯥꯈꯤꯗꯧꯔꯤꯕꯅꯤ, ꯏꯆꯥꯒꯤ ꯋꯥꯈꯜꯗꯨꯕꯨ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯆꯥ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯠꯄꯤꯌꯨ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯣꯏꯍꯧꯒꯗꯕꯅꯤ꯫ ꯅꯆꯥ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯉꯥꯛꯇꯨꯅ ꯂꯩꯍꯧꯔꯒꯦ꯫ ꯐꯔꯦ, ꯏꯆꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯏꯔꯛꯂꯣꯏꯗ, ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯏꯃꯥ ꯈꯣꯏ ꯄꯥꯕ ꯈꯣꯏꯅ ꯂꯝ ꯀꯣꯏꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯃꯛ ꯀꯣꯏꯕꯤꯌꯨ꯫ ꯅꯆꯥ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯊꯕꯛ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ, ꯅꯪꯁꯨ ꯂꯩꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯐꯅꯗꯨꯝ ꯐꯔꯦ, ꯍꯟꯗꯛ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯈ꯭ꯔꯤꯉꯩ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯊꯤꯍꯧꯔꯒꯦ꯫ ꯑꯩ ꯑꯁꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ, ꯂꯩꯇ꯭ꯔꯤ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯂꯤꯛꯂꯥꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯍꯩ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯅ ꯁꯦꯠꯅ ꯆꯥꯅꯅꯕ ꯐꯤꯔꯣꯜ ꯈꯔꯅꯦ ꯅꯪ ꯑꯃꯨꯛꯇ ꯊꯧꯔꯥꯡ ꯇꯧ꯫ ꯁꯨꯒꯗꯕ ꯂꯩꯔꯒꯅ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯅꯤꯡꯊꯤꯅ ꯁꯨꯗꯣꯛꯎ, ꯑꯗꯨꯒ ꯐꯖꯅ ꯊꯨꯞꯇꯨꯅ ꯊꯝꯃꯨ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯂꯝ ꯀꯣꯏꯕ ꯆꯠꯀꯅꯤ, ꯃꯗꯨꯗ ꯁꯦꯠꯅꯅꯕꯅꯤ꯫ ꯐꯖꯅ ꯇꯧꯀꯣ꯫ ꯍꯣꯏ, ꯑꯩ ꯇꯧꯖꯒꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯋꯥꯏꯁꯨ ꯁꯤꯠꯄ, ꯋꯥꯏꯁꯨ ꯇꯩꯕ, ꯑꯃꯣꯠ ꯑꯀꯥꯏꯁꯨ ꯁꯦꯡꯕ, ꯑꯁꯨꯛ ꯋꯥꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯐꯤꯁꯨ ꯀꯥꯏꯅ꯫ ꯋꯥꯔꯦꯗ, ꯃꯤꯅꯥꯏ ꯃꯄꯣꯛꯁꯦ ꯑꯁꯨꯝꯅ ꯋꯥꯕ ꯑꯣꯏꯔꯦꯀꯣ꯫ ꯂꯤꯛꯂꯥꯏꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯧꯅ ꯁꯦꯠꯅꯕ ꯐꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯅꯅꯕ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯃꯁꯨ ꯃꯣꯠꯂꯤ, ꯍꯩꯃꯥ, ꯁꯤꯃꯁꯨ ꯃꯣꯠꯂꯤꯅꯦ꯫ ꯑꯁ, ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯣꯠꯂꯦꯅꯦ ꯁꯤꯗꯤ꯫ ꯂꯣꯏꯅ ꯑꯃꯨꯛ ꯁꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯑꯣꯟꯊꯣꯛꯅ ꯐꯠꯇꯕ ꯖꯥꯠꯅꯤ꯫ ꯂꯤꯛꯂꯥꯏꯅ ꯑꯃꯣꯠꯄ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯐꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯗꯨꯅ ꯊꯥꯡꯂꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯁꯨꯔꯨꯔꯒꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯕꯛ ꯇꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅ ꯐꯤ ꯃꯌꯣꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯕ ꯐꯤ ꯑꯁꯦ ꯏꯊꯟꯇꯅ ꯁꯨꯗꯨꯅ ꯂꯩꯔꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ? ꯐꯅ ꯌꯥꯝꯅ ꯉꯟꯅ ꯁꯨꯕ ꯇꯥꯔꯕꯁꯨ ꯍꯣꯔꯦꯟ ꯂꯣꯏꯕꯗꯗꯤ ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔꯅꯤ꯫ ꯂꯤꯛꯂꯥꯏ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯗꯨꯃꯛ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯍꯥꯛ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯐꯤ ꯁꯨꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯕꯥꯁꯤ ꯑꯃ ꯇꯥꯎꯊꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯦ, ꯕꯥꯁꯤꯅꯤꯅꯦ ꯑꯁꯤꯗꯤ꯫ ꯕꯥꯁꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯤꯛꯂꯥꯏꯅ ꯐꯤ ꯁꯨꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯇꯨꯔꯦꯜꯗ ꯊꯨꯅ ꯀꯨꯝꯊꯩ, ꯑꯗꯨꯒ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯔꯤꯕ ꯕꯥꯁꯤ ꯑꯗꯨꯕꯨ ꯈꯨꯟꯀꯠꯂꯤ, ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯕꯥꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯕꯥꯁꯤ ꯑꯁꯤ ꯎꯔꯒ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ, ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯀꯣ꯫ ꯕꯥꯁꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯒꯦ꯫ ꯕꯥꯁꯤ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯊꯝꯃꯤ, ꯑꯗꯨꯒ ꯐꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯨꯏ꯫
ꯐꯤ ꯑꯗꯨ ꯁꯨꯕ ꯂꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯀꯟꯅ ꯇꯧꯔꯤ꯫ ꯃꯄꯥꯜꯗ ꯗꯣꯂꯥꯏꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ?" "ꯂꯣꯏꯔꯦ, ꯆꯠꯄ ꯌꯥꯔꯅꯤꯌꯦ." "ꯅꯆꯥꯅꯨꯄꯥꯗꯤ?" "ꯃꯄꯥꯜꯗ ꯊꯣꯛꯈꯤꯕꯅꯦ, ꯆꯪꯕꯨ ꯆꯪꯂꯛꯂꯤ." ꯁꯅꯥꯇꯣꯝꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯨꯡ, ꯗꯣꯂꯥꯏꯗꯣ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ, ꯆꯠꯄ ꯌꯥꯔꯒꯅꯤ." "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯇꯨꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯄꯥꯈꯣꯏ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ." "ꯌꯥꯝ ꯇꯥꯍꯥꯕꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ, ꯇꯞꯅ ꯏꯪꯅ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯅꯆꯥ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯝꯂꯒꯦ." "ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯈꯖꯤꯛꯇꯪ ꯍꯦꯛ ꯆꯦꯛꯁꯤꯜꯍꯧꯗꯕꯗ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯍꯦꯛꯇ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯃꯤꯠ ꯅꯅꯥ ꯌꯥꯝꯅ ꯁꯤꯡꯅ ꯂꯩꯔꯝꯃꯨꯀꯣ." "ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯖꯩꯌꯦ꯫ ꯐꯔꯦ, ꯏꯃꯥꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯣ ꯂꯥꯛꯑꯣ." ꯁꯅꯥꯇꯣꯝꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯍꯛꯆꯥꯡꯁꯦ ꯄꯨꯡꯌꯥꯡ ꯍꯦꯛ ꯌꯥꯡꯏ, ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗꯤ ꯏꯅꯤꯡ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯀꯦ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ, ꯊꯃꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯕ꯭ꯔꯥ ꯍꯦꯛꯇ ꯌꯦꯡꯂꯒꯦ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯠꯅꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯃꯃꯝ ꯑꯅꯤꯅꯤ ꯆꯪꯅꯈꯤꯕꯅ ꯃꯄꯥꯜꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯣꯞꯅ ꯂꯩꯕ ꯀꯥ ꯃꯆꯥ ꯑꯃꯗꯅꯤ꯫ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯉꯣꯜꯂꯣꯏꯕꯤ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯩ ꯇꯨꯝꯂꯔꯣꯏꯒꯦ꯫ ꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯍꯥꯟ ꯑꯌꯨꯛꯇ ꯇꯨꯔꯦꯜꯗꯒꯤ ꯈꯨꯜꯂꯛꯄ ꯕꯥꯁꯤ ꯑꯁꯤꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯈꯣꯡꯂꯨꯔꯒꯦ꯫ ꯅꯨꯡꯁꯤꯕꯅꯤ, ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ." ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯁꯤ ꯌꯦꯡꯗꯨꯅ ꯅꯤꯡꯊꯤꯕ ꯁꯩꯍꯦꯛꯇ ꯕꯥꯁꯤ ꯑꯁꯤꯕꯨ ꯏꯅꯤꯡꯇꯝꯅ ꯈꯣꯡꯂꯨꯔꯒꯦ꯫ ꯂꯤꯛꯂꯥꯏꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯖꯩ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯤꯕ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯗꯨꯃꯛ ꯂꯥꯡꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯦ꯫ ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ, ꯄꯨꯝꯏꯪ ꯏꯪꯂꯦ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯑꯍꯤꯡꯅꯣ! ꯑꯍꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯐꯝꯗꯨꯅ ꯕꯥꯁꯤ ꯑꯁꯦ ꯈꯣꯡꯂꯒꯦ." ꯂꯤꯛꯂꯥꯏꯅ ꯂꯩꯄꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯥꯁꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯕꯥꯁꯤ ꯑꯗꯨꯕꯨ ꯊꯥꯡꯀꯠꯇꯨꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯃꯆꯤꯟꯕꯥꯜꯅ ꯊꯝꯃꯤ꯫ ꯑꯍꯣꯕ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯊꯝꯃꯤ꯫ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯈꯣꯡꯕ ꯍꯧꯏ꯫ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯕꯥꯁꯤ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯃꯈꯣꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯐꯖꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯗꯤ ꯃꯊꯟꯇ ꯉꯛꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯁꯤꯡꯗ ꯇꯥꯎꯔꯛꯄꯗꯨꯗ ꯏꯁꯤꯡꯅ ꯆꯣꯠꯄꯒꯤ ꯕꯥꯁꯤꯁꯦ ꯈꯣꯡꯕꯗ ꯃꯈꯣꯜ ꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯅ ꯊꯣꯛꯏꯅꯦ ꯃꯁꯤꯗꯤ꯫ ꯀꯌꯥꯗ ꯐꯖꯔꯤꯕ ꯃꯈꯣꯜꯅꯣ! ꯊꯥꯏꯅ ꯑꯗꯨꯉꯩ ꯑꯩꯒꯤ ꯏꯄꯥꯅ ꯅꯨꯡꯁꯤꯅ ꯈꯣꯡꯈꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯕꯥꯁꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯑꯃꯨꯛ ꯈꯣꯡꯂꯝꯃꯤ꯫ ꯑꯍꯤꯡꯗ ꯂꯤꯛꯂꯥꯏꯅ ꯈꯣꯡꯂꯤꯕ ꯕꯥꯁꯤ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯁꯅꯥꯇꯣꯝꯕꯒꯤ ꯅꯥꯄ ꯑꯅꯤꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯇꯨꯝꯂꯝꯕꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯅꯥ ꯊꯥꯡꯀꯠꯇꯨꯅ ꯇꯥꯔꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ? ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯕꯥꯁꯤ ꯑꯁꯤꯕꯨ? ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯕꯥꯁꯤ ꯈꯣꯡꯂꯛꯂꯤꯕ ꯑꯁꯤꯕꯨ? ꯃꯤꯔ ꯂꯥꯏꯔ ꯃꯍꯥꯛꯄꯨ? ꯁꯅꯥꯇꯣꯝꯕꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯤ꯫ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯤ꯫
ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯈꯩ ꯕꯥꯁꯤ ꯈꯣꯡꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯁꯅꯥꯇꯣꯝꯕꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯗꯣꯝꯗ ꯃꯊꯟꯇ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯈꯣꯜ ꯑꯁꯤ ꯅꯛꯅ ꯇꯥꯔꯦ ꯍꯥꯡꯂꯕ ꯂꯝꯍꯥꯡ ꯑꯁꯤꯗꯅꯤ ꯈꯣꯡꯂꯤꯕꯁꯦ ꯂꯝꯍꯥꯡ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯕꯨ ꯅꯥꯎꯁꯨꯝꯗꯨꯅ ꯀꯧꯔꯤꯕ꯭ꯔꯥ ꯁꯅꯥꯇꯣꯝꯕꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯂꯩꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯄꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯤꯕꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯕꯥꯁꯤ ꯄꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯤ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯃꯤꯁꯛ ꯑꯁꯦ ꯂꯩꯄꯨꯡ ꯃꯊꯛ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯦꯅꯦ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯥ ꯍꯣꯏꯗ ꯑꯩ ꯅꯨꯄꯥꯅꯤ ꯃꯁꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯂꯤꯛꯂꯥꯏꯗꯤ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯎꯈꯤꯕꯅ ꯑꯇꯩ ꯋꯥꯈꯜ ꯆꯣꯏꯊꯣꯛꯂꯝꯗꯦ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯕꯥꯁꯤ ꯈꯣꯡꯂꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯁꯅꯥꯇꯣꯝꯕꯅ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯌꯧꯈꯤꯗꯨꯅ ꯆꯤꯟꯕꯥꯜ ꯊꯣꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯅꯤꯡꯊꯤꯕꯤ ꯊꯝꯕꯥꯜꯅ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯊꯛ ꯍꯧꯔꯦ ꯅꯨꯡꯁꯤꯕ ꯄꯨꯝꯕꯅ ꯌꯣꯝꯂꯕ ꯊꯃꯣꯏ ꯑꯃ ꯑꯣꯏꯔꯦ ꯂꯤꯛꯂꯥꯏꯗꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯕꯥꯁꯤ ꯈꯣꯡꯕ ꯂꯦꯞꯄꯤ ꯇꯨꯡ ꯑꯣꯟꯗꯨꯅ ꯁꯠ ꯌꯦꯡꯉꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯔ ꯆꯠꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ ꯔꯥꯖꯀꯨꯃꯥꯔ ꯑꯍꯤꯡ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯂꯤꯛꯂꯥꯏ ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯥꯎꯊꯦꯝꯂꯤꯕꯁꯦ ꯑꯩꯗꯤ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯅꯥꯎꯊꯦꯝꯈꯤꯗꯤꯌꯦ ꯑꯩꯗꯤ ꯆꯨꯝꯅꯇꯒꯤ ꯕꯥꯁꯤ ꯑꯁꯦ ꯈꯣꯡꯖꯕꯅꯤ ꯅꯪꯅ ꯅꯥꯎꯊꯦꯝꯗ꯭ꯔꯕꯁꯨ ꯅꯪꯅ ꯈꯣꯡꯂꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯥꯎꯊꯦꯝꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯒ ꯑꯩꯗꯤ ꯅꯪꯕꯨ ꯀꯧꯈꯤꯗꯦ ꯀꯔꯤꯒꯤꯗꯤ ꯀꯧꯔꯨꯅꯤ ꯅꯪꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯧꯔꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕ ꯃꯗꯨ ꯅꯠꯇꯦ ꯃꯇꯝ ꯑꯁꯦ ꯑꯍꯤꯡꯅꯤ ꯍꯥꯏꯕ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯎꯕꯁꯤꯡꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯅꯣꯛꯅꯕꯤꯈꯤꯅꯤ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯨꯅ ꯆꯠꯈꯤꯅꯤꯡꯂꯤꯕꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯕꯨ ꯇꯥꯍꯜꯂꯝꯗꯅ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯅ ꯇꯥꯅꯕ ꯈꯣꯡꯕ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯥꯎ ꯍꯥꯏꯅꯁꯨ ꯍꯥꯏꯗꯦ ꯀꯅꯥꯅ ꯇꯥꯅꯕꯅꯣ ꯅꯪꯅ ꯈꯣꯡꯂꯤꯕꯗꯨꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯗꯣ ꯕꯥꯁꯤ ꯌꯥꯝꯅ ꯈꯣꯡꯕ ꯍꯩ ꯑꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯕꯥꯁꯤ ꯈꯣꯡꯕꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡꯅ ꯇꯥꯅꯅꯕ ꯈꯣꯡꯖꯕ ꯕꯥꯁꯤꯅꯤ ꯑꯍꯤꯡꯕ ꯃꯤ ꯅꯈꯣꯏꯗꯤ ꯇꯥꯕꯤꯒꯅꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯜꯂꯤ ꯅꯪꯅ ꯈꯣꯡꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤ ꯅꯪꯅ ꯈꯣꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯉꯁꯤ ꯅꯨꯡꯉꯣꯜꯂꯤꯕꯁꯦ ꯅꯨꯡꯉꯣꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯉꯣꯜꯍꯜꯂꯤꯕꯁꯦ ꯅꯪꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯉꯣꯜꯍꯜꯂꯤꯕ ꯅꯪꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯣꯟꯅꯔꯦ ꯑꯩ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯅꯨꯄꯤꯅꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯗꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯖꯗꯦ ꯃꯤꯒꯤ ꯃꯤꯅꯣꯛꯄꯨ ꯌꯥꯝꯅ ꯀꯤꯖꯩ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯀꯤꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯗꯤ ꯈꯛ ꯉꯝꯂꯣꯏ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯇꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯕꯖꯥꯠꯅꯤ ꯍꯥꯏꯖꯤꯟꯕ ꯇꯧꯁꯤꯟꯅꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯂꯣꯟꯆꯠꯂ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯑꯔꯣꯟꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯥꯏꯖꯤꯟꯕꯔꯥ ꯑꯩꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ ꯄꯨꯝꯅꯃꯛꯄꯨ ꯀꯤꯖꯩ ꯑꯩ ꯕꯥꯁꯤ ꯈꯣꯡꯕ ꯇꯣꯛꯂꯦ ꯌꯥꯔꯣꯏ ꯅꯪ
ꯕꯥꯁꯤ ꯈꯣꯡꯕ ꯇꯣꯛꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯧꯔꯝꯂꯒ ꯀꯔꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯐꯪꯍꯟꯗꯅ ꯅꯪꯒꯤ ꯁꯛꯇꯝꯅ ꯃꯨꯠꯈꯤꯒꯅꯤ ꯋꯥꯔꯣꯏꯁꯤꯟ ꯅꯪꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕꯥꯁꯤ ꯈꯣꯡꯕ ꯇꯣꯛꯅꯩ ꯃꯇꯤꯛ ꯆꯥꯎꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯉꯣꯜꯍꯜꯂꯨꯔꯤꯕ ꯃꯁꯤꯒꯤ ꯕꯥꯁꯤ ꯑꯁꯦ ꯊꯨꯗꯦꯛꯈ꯭ꯔꯒ ꯐꯔꯒꯅꯤ ꯃꯁꯤꯗ ꯊꯨꯗꯦꯛꯈ꯭ꯔꯒꯦ ꯁꯅꯥꯇꯣꯝꯕꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯊꯨꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯒꯤꯁꯦ ꯕꯥꯁꯤ ꯊꯨꯗꯦꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯑꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯁꯦ ꯕꯥꯁꯤꯁꯦ ꯄꯥꯏꯁꯤꯜꯂꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ ꯅꯪꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯂꯤꯛꯂꯥꯏꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯡꯁꯤꯅꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯄꯣꯄꯥꯡ ꯁꯨꯕ ꯁꯨꯗꯕ ꯈꯥꯏꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯝꯃꯤ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕꯒꯨꯝ ꯇꯧꯔꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯔꯤ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯨꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯁꯣꯟꯊꯥꯡ ꯌꯩꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯔꯤ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯕ ꯌꯥꯗꯅ ꯅꯣꯡꯂꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯇꯣꯝꯕꯅ ꯂꯤꯛꯂꯥꯏꯒ ꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯂꯤꯛꯂꯥꯏꯅ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯕꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯂꯤꯛꯂꯥꯏꯅ ꯌꯥꯃꯟꯗ꯭ꯔꯕ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯈꯪ ꯑꯩꯅ ꯍꯥꯏꯖꯕ ꯁꯦꯡꯂꯕ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯃꯛ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩ ꯁꯤꯒꯦ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯑꯗꯣ ꯅꯪ ꯄꯨꯍꯧ ꯃꯗꯨꯗ ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯌꯨ ꯋꯥꯐꯝ ꯑꯁꯤꯗ ꯂꯤꯛꯂꯥꯏꯗꯨ ꯃꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯔꯣꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯌꯥꯈ꯭ꯔꯒꯦ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯒꯦ ꯔꯥꯖꯀꯨꯃꯥꯔꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯕꯨ ꯈꯪꯅꯕ ꯌꯥꯎꯔꯛꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯃꯍꯥꯛꯀꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯦꯛꯇ ꯐꯥꯏ ꯍꯥꯏꯋꯥꯅꯤ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯍꯦꯛꯇ ꯄꯥꯎꯗꯝꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯈꯤꯒꯦ ꯃꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛ ꯀꯨꯝꯕꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯤꯛꯂꯣ ꯃꯁꯛ ꯈꯔ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯍꯥꯛ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯤꯡꯕꯁꯨ ꯁꯥꯔꯤ ꯇꯥꯟꯊꯣꯛꯍꯟꯒꯦ ꯈꯪꯒꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯃꯌꯨꯝ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯇꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯇꯝꯗꯅꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯥꯎꯗꯝꯖꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯛꯄꯅꯤ ꯋꯥꯐꯝ ꯑꯁꯦ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯝ ꯀꯣꯏꯕ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯤꯅꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯍꯧꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯀꯣꯅꯨꯡ ꯑꯁꯤꯃ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯂꯥꯏꯔꯕꯤꯅꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯂꯕ ꯀꯔꯤꯅꯣ ꯅꯆꯥꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯥꯜꯅꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯈꯪꯒꯅꯤꯗꯅ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯂꯤꯛꯂꯥꯏꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ
ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯥꯏ, ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯟ ꯂꯦꯛꯑꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦꯅꯦ꯫ ꯅꯪꯕꯨ ꯅꯕꯨꯛ ꯊꯥꯛꯄꯤꯗꯨꯅ ꯂꯨꯅ ꯆꯥꯅ ꯊꯝꯂꯒ ꯁꯅꯥꯒꯤ ꯐꯝꯕꯥꯜ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯅꯕꯁꯨ ꯍꯣꯠꯅꯔꯛꯂꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯕꯗꯤ ꯅꯠꯇꯦ ꯅꯠꯇꯦ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯂꯥꯏꯔꯕꯤ ꯂꯤꯛꯂꯥꯏ ꯑꯗꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯨꯕꯨꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯏꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯤꯕꯅꯣ? ꯍꯩ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯁꯦ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ, ꯑꯩꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯒꯅꯤ? ꯁꯅꯥꯇꯣꯝꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯇꯣꯝꯕꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯏꯒ ꯂꯥꯞꯅꯕ ꯑꯁꯤꯗ ꯂꯤꯛꯂꯥꯏꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯀꯔꯤꯃꯠꯇ ꯆꯥ ꯊꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯖꯩ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦ꯫ ꯁꯦ ꯅꯥꯕ ꯐꯔꯣ꯫ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯏꯕꯨ ꯁꯤꯟꯅꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯥꯊꯛꯂꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯤꯒꯦ ꯍꯥꯏꯔꯁꯨ ꯁꯤꯈ꯭ꯔꯁꯅꯨ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ? ꯏꯆꯥ ꯁꯤꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯝꯃꯤ, ꯅꯆꯥꯅꯨꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯃꯅꯤꯡ ꯊꯨꯡꯍꯟꯗ꯭ꯔꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯁꯣꯏꯗꯅ ꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯁꯤ꯫ ꯐꯔꯦ, ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯈꯔ ꯊꯥꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯏꯆꯥꯒꯤ ꯑꯅꯥꯕꯁꯦ ꯊꯨꯅ ꯐꯔꯣ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯛꯂꯕ ꯃꯔꯛ ꯑꯗꯨꯗ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯞꯅ ꯏꯪꯅ ꯈꯣꯡꯂꯛꯂꯤꯕ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯏꯅ ꯈꯣꯡꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯩ ꯃꯥꯕꯨ ꯎꯅꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯄ ꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯇꯞꯅ ꯏꯟꯅꯔꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯁꯨꯝ ꯊꯧꯔꯛꯄꯗ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯂꯩꯄꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯗꯨꯅ ꯕꯥꯁꯤ ꯈꯣꯡꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯤꯛꯂꯥꯏꯅꯤ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯦ꯫ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯨꯡꯗꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯤꯛꯂꯥꯏ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯏꯃꯥꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯤꯛꯂꯥꯏꯕꯨ ꯊꯦꯝꯅꯧꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯍꯜꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯑꯅꯤꯅ ꯃꯤꯠꯀ ꯌꯦꯡꯅꯗꯨꯅ ꯂꯩꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕꯗ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ,
ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯇꯥꯔꯒꯦ. ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯇꯝꯕꯥꯛꯊꯛꯇ ꯅꯥꯎꯊꯦꯝꯕꯤꯔꯣ. ꯅꯪꯅ ꯅꯨꯡꯁꯤꯅ ꯈꯣꯡꯂꯣ. ꯂꯩꯄꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ. ꯂꯤꯛꯂꯥꯏꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯈꯣꯡꯏ. ꯔꯥꯖꯀꯨꯃꯥꯔꯅ ꯂꯤꯛꯂꯥꯏꯒꯤ ꯃꯇꯝꯕꯥꯛꯊꯛꯇ ꯍꯤꯞꯊꯩ. ꯑꯍꯤꯡꯗ ꯈꯣꯡꯕ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯅ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯏꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯂꯤ. ꯅꯣꯡꯗꯝ ꯊꯤꯔꯕꯤ ꯂꯤꯛꯂꯥꯏ ꯑꯗꯨ ꯂꯥꯏꯕꯛꯅ ꯐꯔꯗꯨꯅ ꯀꯣꯟꯅꯊꯪꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯨꯕꯨ ꯈꯣꯡꯂꯝꯃꯤ. ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.